Wuhan da virus sandokhiba gi matang da pau pikhiba Chinese citizen journalist jail gi chairak pikhe. Hokhiba sahi da coronavirus ki laisat ka lingai matam da China gi central city Wuhan da gi laina asigi maram da pau ke amarik chumna pikhiba citizen journalist ama Chinese court ama naning thoka ba numita sahi mari jail da leiba gi chairak pikhe. Masagi sahi kuntha teret shurabi citizen journalist Zhang Jan khatna naba maram thiba amasung khudong cha thaba kya thokan bagi maralda sahi mari jail da leibagi chaira ka pi khibani haina mahaki ukilna phongdokhi Zhang na Wuhan da leiriba patient ka haina chinba hospital sing amasung punghang hanglaba lambi singi maram da pau kya piduna pandemic ki epicenter oiriba city asi authority singna uliba kya dagi hena hangoi hanki Wayen adubu mapuroibaga chattuna kota chattuni yengkhiba Zhanggi mama Wenjiana haiki madudi Zhang na ikhiba singdi achumba wahai kharadani madugi mathakta mahakpu chahi mari jail da leibagi cherak pibiri Zhanggi ukil Ren Kawaniuna agency da phongdokhibada wayel adugi mayokta ikhoina appeal tawgani Shanghai gi business hub oriba Pudong district da leiba court amada chathagiba wayel adu nungthil pung 12 makhai da loiki Mahakna haiki ning tamna wangang bada phongdok ningba phongdok pa yabgi right si narubagi damakta mahaki mayokta case lokhalibani haina Zhang na thajai crisis adubu ngalingai matamda thengnana bagi thabak thomi singi matangda ngangba natraga ibada China na athingba kya thamki laichat thengnabada wangjil thabada saruk yariba doctor singda phawba warning tawki leibak aduda coronavirus lakshin bada mai pakpa ngamlibadu president Xi Jinping na lusingduna honabagi mapanani haina state media na phongdorokli Chinese city Wuhan dagi hokiba coronavirus ki laisat marem sin bathungna mioi ba million kya sokhan ki amasung mioi million 1.76 hena sian ki marem gi lebak singna laisat thingna ba air travel da thingba thamkiba ga loina na industry sing amasung hingna ba lambi kya yauna akai ba thokhi aduga to pawmana South Korea da COVID-19 gi anoba strain na ba thengna khre South Korea da Britain da gi lakpa mioi singi marakta hen na launa ganba COVID-19 gi laisat naba leibak sigi ahan ba mioi thengnare haina health authority singna phongdokre London da leiruba amasung December 22 da Seoul da thunglakiba South Korea gi imung amagi mioi mari gi manung da ahum anoba COVID-19 laisat naba thengnare haina Korea Disease Control and Prevention Agency KDCA na phongdokhi Naraba imungi mioi singa tugi manungda angang ani amasung ahal ama yawi makoi hek thungbaga test tawbada coronavirus positive oire haiba asengba khangki amasung quarantine tawkhre makoi lebak sida thunglaba matungda atei mioi amattaga naksin naruba leite adubu flight manungda atei leina asi launaba yabagi oithokpadi lei tongan November 9 amasung December 18 da Britain dagi Seoul da thungkiba South Korea gi atopa imung amagi mioi mari test tawbuda COVID-19 positive oire amasung makhoi laisat asigi anoba strain adu nabra khangdoknaba investigation chathari makhoi gi manungda November 9 da thunglakiba masagi sahi marphu helaba nupa ama sikraba matung test tawbuda COVID-19 positive oiramki atai mioi 18 Seoul da December 18 da laki quarantine tawkhre December da thengnaba no strain asi hanadagi laisat adudagi chada humdra launa ganba heli hairi South Korea na December 12 amasung December 13 phawba Britain dagi flight pumba suspend tawkhre amasung January 3 phawba Seoul ama makhata na sangdoknaba thorang amasu lauthokre khwaidagi nowba report matungina leibak sida hokiba pung 13 gi manungda COVID-19 naba mioi anouba 9 thengnaduna leibak sida leina asi naba mi gi masing punna lakh 53 ka 13 maudra sukhre Nongmaijing numita test tawba masing yamna tawkhidabana maram oiraga nungtigi thengnaba anaba masing lising ama phadaba thangna numit nini shure adubu Seoul amasung masige koibada leiba Gyeonggi province da mi pulap naba mafam khara yawba loinana mapalebak tagi narga lakpa mi gi masing hengalakpa maramna November 9 dagi lebak sida nungtigi anaba mi chama gi mathakta thengnaba numit 52 ni shure Khwaidagi nongna thengnaba anaba mioi singa dugi manungda chani ga mauta teret Seoul dagi ni amasung mioi chama ga marphuni pana Gyeonggi province dagi ni Mapandagi COVID-19 narga lakpa anoba mioi kunma thoi thengaki makhoi tharaga hojik phawbuda leba sida mapandagi narga lakpa mioi punna lising manga ga chahum tarani pan sukhre COVID-19 naba mioi tarama thoi ama susikre makhoi tharaga lebak sida laisat sina maram oiraga sikhiba mi gi masing chani pan tarama pan sukre sibagi changchada ama dasmik mari anini hairi Nauna mioi chani ga kunipan naba phaduna quarantine dagi thadokre makhoi tharga leibak sida naba phakraba mioi punna lising kunthama pan ye chani humphuni pan shure naba phabagi changchada humphuni pan dasmik amani pani hairi
January ahumdagi hojik phawbuda leiba asida mioi million mari dasmik shoino ahum hena test tawkhre makhoi gi manungda lakh 39 ga lising tara ga chatret nifumapan negative oiki lakh amaga lising humfumapan ga chanipan humdranipan check tawri aduga top pawmana lising amaga chamapan mawdra taruki terror case ki accused Gujarat ki anti terrorist squad na Jharkhand gi phare Underworld Don Daud Ibrahim amasung Abu Salem galoinana wanted lauriba lising amaga chamapan mawdra taruki terror case amagi accused Gujarat ki anti terrorist squad ATS na Jharkhand gi phare haina official singna ngasi phongdokhre terror case asi hokiba lising amaga chamapan mawdra tarukta Gujarat ki Sehasna district ta khusukhulai amasung pokhai ba yaba machak sing phagat khibaga mari leinabani ATS ki official singna phongdorokpa matungina case asida wanted lauriba Daud Ibrahim gi khongloi ama oiriba Abdul Majid Kuti Jharkhand gi Jamshedpur da leire haiba paw phongudagi ATS ki team ama mafamduda chatpaga loinana mahak phakibani makhoina haiki mafamduda accused asi Muhammad Kamal haina ming ontholamki adubu wahang pawhung tawbu matamda mahak lising amaga chamapan mawdra taruki case asida wanted lauriba misakni haiba Kuti Eres Kamal na yazaki haina makoina phongdori panba yabadi hokiba lising amaga chamapan mawdra taruki December da Gujarat police na Mehsna dagi mioi ahum phabga loinana makoidagi RDX kg mari detonator tara pistol chamaga kuntha magazine chamaga kuntha humdoi amasung nongmi maru chatret yankhi phangkibani matungda Rajasthan gi Ajmer dagi Muhammad Fazal Muhammad Usman Mumbai dagi Anwar Qureshi amasung Uttar Pradesh ki Bareilly dagi Ibrahim Qureshi kauba pharba mioi ahum dagi police na lising amaga chamapan mawdra taruki December kulhumdoi da Indian Penal Code Arms Act amasung Explosive Act ki tongan ba section singi makhada case ama laukhatkibani Haribasigi matung case asida makhoibu chenai haiba khanglakpadagi Kuti Daud Ibrahim Abu Salem amasung atai singi mathakta Mehsna gi court amana arrest warrant pikibani Amaromda ATS ki matungina khusukulai amasung pokhai ba yaba masak sing adu Rajasthan gi Barmer border phaurga Pakistan dagi India da pusilakibani amadi Gujarat amasung Maharashtra da terror gi thabak thoram sing chathabada sijinabani hairibani aduga top pawmana Cristiano Ronaldo na Messi maithiba piduna century asigi soccer player award phangkhre Cristiano Ronaldo amadi Pep Guardiola bu hokiba nongaijing numita Dubai da pangthokiba Globe Soccer Award sing yenthokpagi thoram dai kai khumnabu utkibaga loinana makhoi ani bu mathang sinna century asigi player amadi coach oina khangekhre Juventus ki forward Ronaldo na matam kuina ki mamang dagi bahaki khwaidagi akanba lamba oiduna lagliba Lionel Messi bu maithiba piduna nongaijing numita Armani Hotel da pangthokiba thoram adu da mahakna award adu lauki Spain, England, amadi Italy da domestic league ki title singkhak natana kumja 2016 dana Portugal ga loinana Euro gi title laukiba masagi sehi kunthra manga suraba Ronaldo na kumja 2001 dagi 2020 phawbugi manungda khwaidagi masak thokpa player da piba mana adu phangbada harawba phongdoki Ballon d'Or gi award manga rak phangkhraba Ronaldo na thauramadu da hai title singloba haibasi nungai Sahi kaya masana asida makok thongna bahona ba haibasi arai banate ai tasengna chawthok chaba phawi adubu team ama great coaching amadi club sing yaudana dimasi oithokloi Ronaldo na Twitter da makhata na hai ngasi ahingi award asidagi hena nungai ba amata leite aina professional footballer ama oirakpagi khongchat chahi kun pharamdai asida Globe Soccer Player of the Century gi award asi aina harauna amadi chawthok chana phangba ikai khumnaba amani Pep Guardiola su Spain, Germany amadi England da League Championship khak natana UEFA Champions League ki title ani lokhiba mahaki lemjaningai oirba career adubu masak khangladuna century asigi coach oina khangetki Manchester City gi manager asina Dubai da pangthokiba thoramadu da hakthengana yaukhidrabasu hana record tawkhiba video message amagi khuthangda award adu lauki Ronaldo amadi Messi na kumja 2020 gi oina nupa gi player of the year award phangbangam khidabaga loinana mana adu Bayern Munich ki striker Robert Lewandowski na lauki Bayern Munich na Bundesliga Champions League amadi DFB Pokal gi title ahum lag laukibadagi German club asigi coach Hansi Flick na coach of the year gi mana phangki Dubai da pangthokiba thoramadu da Real Madrid pu century asigi club oina khangechi aduga Bayern Munich na kumja 2020 gi oina team gi award phangki George Mondes pu kumja 2020 gi oina agent of the year khankhibadagi mahaki matam kuinagi mamangdagi client oiduna lagliba Ronaldo ga loinana award adu phangki Aroi bada Paubilai News Reader gi video yengbiriba khudingma puthagatchari